Tayo di ka ko rin na. Hanu pala ka pala ka driver. Dai bau pi badu cuma bo. Nang ga sai na te da nang nag pi khre do am ka पर ka मां pore का ge. पेंसिल देंगे ना मत उठा दें ए पेन मत उठा है ना Hairam bro nang onda. Aduna ro nang papa da paisa pu ai thawi da. Si ma chu ya nang na pa mi do. Da kholu jeng na. लो पेन Ja ja. Pa mo bo na. ꯃꯌꯥꯝ ꯉꯁꯤꯁꯦ ꯔꯛꯁꯥꯕꯟꯙꯟꯅꯤ ꯑꯗꯣ ꯑꯌꯨꯛꯇꯅꯦ ꯑꯩꯈꯣꯏꯅ ꯃꯨꯅꯤꯅꯅꯦ ꯅꯅꯥꯗ ꯔꯥꯈꯤꯕꯨꯗꯤ ꯀꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯅꯦ ꯒꯤꯐꯇꯣ ꯑꯩ ꯉꯔꯥꯡ ꯀꯥꯎꯊꯣꯛꯎꯔꯦꯕ ꯔꯛꯁꯥꯕꯟꯙꯟꯅꯦ ꯑꯗꯣ ꯔꯥꯈꯤꯁꯤꯗꯤ ꯅꯍꯥꯟ ꯂꯩꯔꯕꯅꯦꯕ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯗ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯊꯤꯟꯁꯤ ꯑꯃꯨꯛ ꯒꯤꯐ ꯀꯔꯤ ꯀꯔꯥ ꯑꯗꯨꯒꯤꯗꯣ ꯂꯩꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯒꯤꯅꯦ ꯑꯗꯒꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯂꯩꯍꯧꯗ꯭ꯔꯦꯕꯅꯦ ꯑꯗꯒꯤ ꯉꯁꯤꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯑꯩꯅ ꯔꯥꯈꯤꯗꯨꯕꯨꯗꯤ ꯂꯥꯏꯗꯒ ꯀꯠꯅ ꯈꯣꯠꯅ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯃꯨꯅꯤꯅ ꯑꯗꯨꯝ ꯀꯤꯟꯕꯤꯈ꯭ꯔꯦꯕ ꯅꯅꯥꯗꯅꯦ ꯑꯗꯨꯒ ꯒꯤꯐꯀꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯉꯁꯤꯅꯦ ꯇꯨꯝ ꯍꯧꯒꯠꯂ ꯃꯥꯗꯤ ꯃꯄꯥꯟꯗ ꯐꯝꯅ ꯂꯩꯕ ꯑꯩꯅ ꯅꯅꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯐꯝꯅ ꯂꯩꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯥꯏꯕ ngasi ꯔꯛꯁꯥꯕꯟꯙꯟꯅꯤ ꯑꯗꯣ ꯑꯇꯦꯗ ꯀꯔꯤ ꯒꯤꯐ ꯄꯤꯗꯣꯏꯅꯣ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝꯗꯣ ꯍꯥꯏꯔꯛꯄꯗꯨꯒꯅꯦ ꯋꯥꯈꯜ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯝꯕꯅ ꯀꯦꯛ ꯑꯃ ꯂꯩꯔꯒ ꯑꯗꯒꯤ ꯀꯦꯛꯁꯦ ꯀꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯩꯈꯣꯏ ꯃꯨꯅꯤ ꯀꯦꯛ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯅꯦ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯥ ꯒꯤꯐꯇꯣ ꯂꯩꯍꯧꯗꯔꯦꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯅꯥꯅꯅꯦ ꯑꯁꯤꯒꯤ ꯆꯤꯊꯤ ꯈꯥꯎꯗꯨꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯒ ꯆꯣꯡꯀꯒ ꯃꯥꯅ ꯑꯃꯈꯛ ꯑꯃꯨꯛꯅꯦ ꯀꯩꯅꯣꯅ ꯁ꯭ꯇꯦꯞ ꯄ꯭ꯂꯥꯁꯅꯒ ꯆꯞꯅ ꯈꯣꯠꯅ ꯇꯧꯔꯒꯅꯦ ꯑꯃꯈꯛ ꯑꯃꯨꯛ ꯁꯦꯝꯃꯒꯅꯦ ꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯍꯥꯞꯄꯝꯃꯤꯗ ꯄꯦꯟꯁꯤꯜꯒ ꯑꯗꯒꯤ ꯏꯔꯦꯖꯔ ꯀꯠꯇꯔ ꯑꯗꯒꯤ ꯑꯩꯒꯤ ꯀꯦꯟꯗꯤꯅꯤꯒꯤ ꯂꯧꯔꯛꯄ ꯀꯣꯀꯣꯅꯠꯀꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯇꯧꯔꯒ ꯑꯗꯨ ꯑꯅꯤꯈꯛꯀ ꯇꯧꯔꯒꯅꯦ ꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯒꯤ ꯃꯨꯅꯤꯅ ꯑꯗꯨꯝ ꯁꯥꯖꯕ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯈꯛꯅꯦ ꯑꯗꯨꯗꯨꯁꯨꯅꯦ ꯅꯅꯥꯗ ꯄꯤꯈꯤꯕꯅꯦꯕ ꯅꯅꯥꯅ ꯄꯥꯝꯃꯦꯅ ꯑꯗꯨꯒꯤ ꯕ꯭ꯔꯦꯁꯂꯦꯠꯇꯨꯁꯨ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯒꯤꯐꯁꯦ ꯄꯨꯊꯣꯔꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯒ ꯌꯥꯎꯔꯤꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯃꯥꯅ ꯍꯩꯗꯣꯔꯛꯑꯦ ꯒꯤꯐꯇꯣ ꯔꯥꯈꯤꯗ ꯀꯤꯕ ꯂꯣꯏꯔꯒ ꯑꯗꯒꯤ ꯑꯊꯨꯝ ꯑꯍꯥꯎꯁꯨ ꯂꯩꯍꯧꯗꯕꯅꯤꯅ ꯁꯣꯝꯄꯥꯄꯤꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁꯣꯝꯄꯥꯄꯤꯗꯣ ꯇꯧꯔꯒ ꯄꯤꯖꯔꯦꯅ ꯑꯗꯒꯤ ꯑꯗꯨ ꯂꯣꯏꯔꯒ ꯒꯤꯐꯇꯣ ꯄꯤꯔꯤꯕ ꯅꯅꯥꯅ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯂꯧꯍꯧꯗ꯭ꯔꯦꯕ ꯃꯨꯅꯤꯅ ꯌꯥꯗꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯒꯤꯐꯇꯣ ꯄꯤꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯃꯨꯅꯤꯅ ꯍꯥꯏꯌꯦ ꯅꯪ ꯄꯦꯟꯁꯤꯜꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯄꯦꯟꯁꯤꯜ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯄꯤꯔꯛꯏꯁꯦ ꯅꯪ ꯑꯗꯨꯝ ꯂꯧꯖꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤꯗꯨꯅꯦ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜꯁꯦ ꯊꯦꯠꯆꯟꯒꯤ ꯌꯥꯕ ꯌꯥꯗ꯭ꯔꯦ ꯅꯅꯥ ꯑꯩ ꯃꯣꯕꯥꯏꯜ ꯁꯤꯕ ꯇꯥꯔꯅꯤ ꯅꯅꯥ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯅꯨꯅꯨ ꯍꯥ ꯀꯔꯤ ꯒꯤꯐꯅꯣ ꯍꯥꯏꯁꯦ ꯋꯥꯔꯤꯗ ꯃꯣꯕꯥꯏꯜꯁꯦ ꯊꯦꯠꯆꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯊꯦꯠꯍꯧꯗꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯁꯤ ꯉꯔꯥꯡꯅꯦ ꯑꯩꯅꯅꯦ ꯔꯥꯈꯤꯁꯦ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯔꯥꯈꯤ ꯅꯤꯄꯥꯜꯅꯦꯕ ꯄꯣꯔꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯅꯤ ꯃꯥ ꯁ꯭ꯀꯨꯜꯗ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯡꯗ ꯚꯥꯏꯁꯤꯡ ꯃꯣꯏ ꯂꯩꯗꯅ ꯑꯩꯈꯣꯏ ꯌꯣꯒꯥ ꯇꯝꯃꯤꯟꯅꯕ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒ ꯏꯁꯤꯡꯒ ꯔꯥꯈꯤ ꯂꯣꯏ ꯀꯤꯔꯝꯃꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯐꯪ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯅꯤ ꯌꯦꯡꯒꯦꯅꯦ ꯃꯈꯥꯗ ꯆꯠꯂꯨꯅꯦ ꯁꯣꯟꯗ ꯐꯝꯃꯨ ꯅꯅꯥꯅ ꯌꯥꯗꯦ ꯀꯩꯅꯣ ꯄꯨ ꯍꯥꯏꯅ ꯄꯣꯠ ꯒꯤꯐ ꯄꯤꯒꯦ ꯍꯥꯏꯅ ꯑꯇꯦꯗ ꯅꯅꯥ ꯐꯝꯃꯨꯅꯦ ꯑꯇꯦ ꯃꯅꯥꯛꯇ ꯊꯦꯡꯛ ꯌꯨꯇꯁꯨ ꯍꯥꯏꯕꯤꯌꯨꯗꯅ ꯅꯅꯥꯗ ꯍꯥ ꯍꯥꯏꯌꯨ थैंक यू वेलकम ꯅꯨꯅꯨ ꯑꯗꯨꯗꯤ ꯄꯥꯝꯗ꯭ꯔꯣ ꯅꯪ बामरा नुनु अदुदी पामद्रो ना पामी पामिया ननाना सुंजा जादबगी लेरैनी कहीं हाइड हो जा सकोनी से तांगिया 50 ni कमाय खंगीबा मतिन नजिंग हा मतिन नजिंग 50 दो मम्मा हमरा जी स्कूल जाके बता होय मा सिगी सिन्याबा सिजे जांखै पियाबको दो मुनिगी माकिने क्वाइदगी माउजी टेंशन ओइबा सिगी पुरगा मा क्लास ता थमगाने गुरान की गद्रानी टेंशन ओइबा पैसा पीरे रुम हाइदी अंगांग निना नों फादोसु खैगे मथौ तारपा जानि दुम जावरगा देने इना नुम 10 कुंजी दि लुपा 10 दि पिदे कोइ नि गोइना बाइने कुंजी दुम पियाबको अदुइदो पिबु पिरोबा दुम जावरमरो पैसा जेमरा अदुने दुमाइ तौरे दोगी मागी जु बेस्लेट करी पुबा नामु बॉक्स अमा सुने पूरा बेस्लेट सुपना मांगरे हमरा दोगी मा स्कूल दा जहा ता पुवा बजे यादे पैसा पुवा बजे यादे बा हमरा अदो असिगी पेंसिल जिने मा असिगी पेन जिने मा चिंता ओइरा बा हे मांग जद्रा आइना अदो मयाम हुजि स्टाक लोइरा बने मोसोरी थोंगी ngasi che ai sei sa याम थिना लोइरा बने
ꯆꯥꯕꯁꯤꯗꯤꯅꯦ ꯏꯟꯊꯣꯛ ꯉꯝꯗꯦ ꯆꯐꯨ ꯄꯨꯈꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯅꯦ ꯄꯨꯈꯝꯁꯦ ꯑꯩꯅ ꯌꯥꯝꯃꯦ ꯑꯩꯅ ꯆꯥꯎꯔꯦꯕ ꯆꯥꯛ ꯌꯥꯝꯅ ꯊꯤꯌꯦꯕ ꯑꯗꯣ ꯃꯥꯗꯤ ꯆꯥꯅꯅ ꯊꯑꯣꯏꯅꯅꯦ ꯇꯣꯛꯑꯣ ꯆꯥꯔꯅꯨ ꯀꯥꯏꯅ ꯍꯥꯏꯒꯠꯂꯛꯑꯕꯅꯦꯕ ꯆꯥꯃꯟꯗ ꯐꯅꯦꯛꯁꯦ ꯂꯣꯡꯅ ꯁꯦꯠꯂꯝꯃꯤꯅꯦ ꯇꯧ ꯌꯦꯡꯉꯨ ꯖꯦꯜꯕꯥꯖꯤꯗ ꯐꯅꯦꯛ ꯂꯣꯡꯅ ꯁꯦꯠꯂꯝꯃꯦ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯣ ꯌꯦꯡꯉꯨ ꯐꯅꯦꯛ ꯂꯣꯡꯅ ꯁꯦꯠꯂꯝꯃꯦ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯌꯥꯗꯣ ꯄꯨꯔꯛꯇꯦ ꯍꯣꯏ ꯍꯌꯦꯡ ꯇꯧꯅꯤ ꯍꯥꯏ ꯉꯁꯤ ꯆꯥꯔ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯃꯥꯅ ꯍꯪꯕ꯭ꯔꯣ ꯅꯪ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯅ ꯍꯪꯉꯤꯕ ꯀꯩꯅꯣ ꯇꯧꯗꯣꯏꯗꯨꯅ ꯖꯦꯡꯒꯦ ꯐꯦꯁ ꯃꯥꯛꯁꯅꯦꯕꯀꯣ ꯑꯩꯅ ꯅꯍꯥꯟ ꯑꯅꯤꯈꯛ ꯂꯩꯕꯗ ꯑꯃꯁꯨ ꯀꯥꯎꯊꯨꯔꯦꯕ ꯐꯥꯝꯖꯤ ꯌꯦꯡꯉꯣ ꯃꯔꯤ ꯆꯠꯄꯤꯗꯨꯔꯣ ꯀꯩꯅꯣ ꯕ꯭ꯂꯨꯇꯨꯠ ꯍꯦꯠꯐꯣꯟꯗꯨꯔꯥ ꯑꯩꯈꯣꯏꯁꯨ ꯂꯩꯌꯦ ꯀꯥꯟꯅꯗꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦ ꯍꯥꯏꯕꯅꯦ ꯁꯤꯁꯦ ꯑꯣꯏꯗꯦ ꯑꯗꯨꯅꯤ ꯀꯥꯟꯅꯗꯕꯅꯦ ꯍꯥꯏꯁꯦ ꯍꯦꯟꯖꯥꯡ ꯂꯣꯏꯔꯦ ꯁꯤꯅ ꯀꯩꯅꯣ ꯁꯦ ꯁꯤ ꯃꯣꯅꯣꯏꯗ ꯗꯥꯏꯔ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯦ ꯁꯥꯁ ꯐꯨꯜ ꯍꯥꯟ ꯇꯧꯔꯒ ꯇꯧꯒꯅꯤ ꯆꯦꯄꯥꯜꯂꯣ ꯑꯩꯕꯨ ꯈꯪꯗꯦ ꯀꯔꯤ ꯄꯣꯠꯗ ꯇꯧꯅꯤꯡꯉꯥꯏ ꯉꯥꯡꯉꯝꯃꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯀꯅꯥ ꯇꯧꯔꯤꯅꯣ ꯁꯦ ꯑꯩꯅ ꯇꯧꯔꯝꯃꯤꯅꯦꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯀꯃꯥꯏꯅ ꯄꯥꯜꯂꯣꯏꯅꯣ ꯑꯗꯨꯕꯣ ꯀꯥꯔꯇꯨꯟ ꯑꯃꯗꯣꯏꯅꯤ ꯁꯦ ꯅꯠꯇꯦ ꯁꯨꯃꯥꯏꯅ ABCD ꯑꯗꯨꯃꯥꯏꯅ ꯁꯤꯈꯥꯏꯕꯩꯗꯣ ꯇꯥꯏꯅꯦ ꯃꯅꯥꯒꯤꯗꯨ ꯅꯝꯁꯤꯟꯅꯕꯩ ꯍꯥꯏꯇꯨꯕ ꯑꯗꯨꯏ ꯅꯥꯟꯊꯣꯛꯍꯧꯔꯕ ꯉꯥꯡꯉꯗꯤ ꯅꯥꯟꯊꯣꯛꯄꯗꯣ ꯅꯥꯟꯊꯣꯛꯍꯧꯔꯕ ꯐꯠꯇꯕꯅꯦ ꯍꯩꯖꯜꯂꯝꯅꯦ ꯑꯩꯈꯣꯏ ꯀꯀꯥ ꯂꯥꯛꯏꯑꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯑꯃꯥꯏꯅ ꯇꯧꯔꯦ ꯗꯦꯛꯀꯤꯁꯨ ꯂꯥꯛꯏ ꯑꯩ ꯊꯛꯈ꯭ꯔꯦ ꯗꯦꯛꯀꯤ ꯃꯁꯛ ꯊꯤꯔꯤ ꯃꯥ ꯆꯥꯛꯁꯦ ꯌꯦꯡꯉꯣ ꯑꯩ ꯊꯛꯈ꯭ꯔꯦ ꯐꯖꯕꯅ ꯂꯣꯏꯔꯦꯅꯦ ꯃꯌꯥꯝ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯁꯛ ꯍꯥꯏ ꯊꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯦꯛꯀꯤ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯌꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯃꯁꯛ ꯊꯤꯌꯣ ꯌꯥꯔꯦ ꯉꯥꯏꯈꯣꯅꯦ ꯆꯠꯂꯤꯒꯤ ꯆꯤꯒꯅꯦ ꯌꯥꯔꯦ ꯍꯅꯨ ꯐꯥꯔꯒ ꯊꯤꯐꯥ ꯇꯩꯔ ꯃꯊꯪ ꯍꯧꯒꯠꯂꯛꯀꯗ꯭ꯔꯣ ꯀꯦꯂꯤꯁꯤ ꯇꯩꯔꯗꯤ ꯈꯔ ꯍꯧꯒꯠꯂꯦꯗꯅ ꯍꯅꯨ ꯐꯥꯔꯒ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯇꯥꯡꯕꯗꯨ ꯐꯗꯤ ꯐꯔꯦꯗꯅ ꯂꯣꯏꯔꯦ ꯑꯗꯩ ꯃꯤꯒꯤ ꯃꯋꯥ ꯂꯧꯗꯦ ꯑꯩ ꯍꯥꯏꯖꯤꯟ ꯆꯨꯝꯃꯦꯟ ꯆꯠꯂꯤ ꯑꯣꯀꯥ ꯅꯪꯒꯤ ꯀꯩꯅꯣ ꯂꯩꯕꯥꯎ ꯄꯤꯕꯗꯨꯕꯨ ꯆꯨꯝꯃꯕꯣ ꯆꯨꯝꯃꯤꯔꯣ ꯂꯥꯜꯂꯤꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯣꯏ ꯈꯨꯕꯝꯗꯗꯤ ꯏꯕꯗꯣ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯈꯨꯕꯥꯡ ꯃꯔꯤ ꯌꯦꯡꯉꯤ ꯀꯀꯥꯅ ꯑꯗꯨꯁꯨ ꯂꯣꯡꯗ ꯍꯤꯞꯄꯒ ꯂꯣꯡꯅ ꯍꯤꯞꯄ ꯈꯨꯕꯥꯡ ꯃꯔꯤ ꯌꯦꯡꯉꯤ ꯑꯆꯨꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯏ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯋꯥ ꯈꯔ ꯂꯣꯠꯂꯨ ꯀꯃꯥꯏꯅ ꯂꯣꯠꯇꯣꯏꯅꯣꯗ ꯅꯪꯒꯤ ꯀꯩꯅꯣ ꯅꯠꯇꯕ ꯑꯩ ꯃꯤ ꯅꯠꯇꯕꯗꯗꯤ ꯑꯗꯨꯝ ꯁꯦꯡꯗ ꯍꯥꯏꯗꯣꯛꯎꯅꯣ ꯅꯪ ꯋꯥ ꯃꯤꯅ ꯈꯨꯗꯣꯡ ꯆꯥꯗꯧꯕ ꯑꯩ ꯉꯁꯤꯗꯩ ꯋꯥ ꯉꯥꯡꯉꯔꯣꯏ ꯉꯥꯡꯕꯁꯤ ꯅꯪ ꯉꯥꯡꯕꯗꯨ ꯉꯥꯡꯕꯅꯦ ꯑꯣ ꯗꯦꯀꯤ ꯑꯩꯗꯤ ꯌꯥꯝ ꯐꯩꯌꯦ ꯁꯤꯗꯤꯅꯦ ꯀꯩꯅꯣ ꯃꯁꯤꯡꯒꯥꯅꯤ ꯃꯁꯤꯡꯒꯥ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤ ꯈ꯭ꯋꯥꯏ ꯃꯁꯤꯡꯒꯥ ꯍꯥꯏꯔꯁꯤꯅꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯎꯆꯤ ꯃꯔꯣ ꯑꯣꯏꯗꯣꯏꯅꯤ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯅꯤꯌꯦ ꯃꯥ ꯈꯨꯕꯥꯡ ꯃꯔꯤ ꯌꯦꯡꯉꯒꯅꯦ ꯃꯥ ꯐꯅ ꯍꯥꯏꯔꯛꯑꯦꯕ ꯀꯀꯥꯅ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯃꯥꯁꯦ ꯌꯥꯝ ꯐꯔꯤ ꯍꯥꯏ ꯗꯤꯟ ꯅꯨꯡꯉꯥꯏ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯐꯠꯇꯅ ꯍꯥꯏꯕꯤꯔꯛꯑꯦ ꯐꯠꯇꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ